Kanglei Thawan channel bu yengbiriba punang putaram na ukchari ngasigi maro iba pawda isuki mathi suki haibagi phibam da lengak labadi tangdu laita ba porpang ngani thajade haina samu na maral sikre The Manipur Land Revenue and Land Reforms Act Singsapan Humpu asi square kilometer lising kunithoi ka sohum kuntret lom tamak sawba state asigi mapam punamakta sanan gadabani haina Manipur People's Democratic Front MPDF ki secretary sapam samono phongdokre Manipur Press Club tangana pangthokiba paw infam amada mahangna high state asigi mapam punamakta Manipur Land Revenue and Reform Act Singsapan Humpu sanahanba haibasi yamna tangai padabani karigidamakta state asigi akakna mafam khara khaktada ek asi sanan libano hangladuna kumja lising musapan yankhaiga taretagi hojik phawbada leiriba miyamgi mihutchina khanglamdabasi laibak thibani ningthau palingai maning makha tamba Manipur oiringai matamda written constitution semduna land tenure system chanhanba hokrabani India da tindringai di Manipur State Constitution Act lising musapa nipu taret asi Manipur pumna chanaki Constitution asigi chapter ani article mapan oblique ke the land administration ki chana kanglon mayak sengna yauri Manipur na India da tinduna Part C state oiringai matamda parliament ta Manipur land revenue and land reforms bill puthokuna khanaki batamodu da MP oina miyam gi mihut sinkhiba sing na bill asi ek olakpa matamda Manipur pumna chana hangadabani haidriba karigino singna tungi miyam gi khanuna lengak piu land administration and land revenue hariba asi leibak amagi thawaini akak na mafam khara khakta da land revenue and land revenue chanhan khibana Manipur da ngasi kari oirakle miyam gi mihut humfu MP singna khangpham thoi leibak asi constitution gi teret suba schedule gi ani suba list ki item nifu tarukta lam gi administration gi power state ta piribani maram asina ek asi Manipur gi mafam pum chanhan gadabani kaisu ki kaigi mathi su ki haibagi phibam da lengak labadi tangdu leita ba porokpa ngangmani thajade haina mahakna phongdoki phibam amata da nauna sem ki ba Kakching district Handokpa Yaroi haina Kakching gi miyam na taksilagdi hauki ba sahi lising ani 13 ki December 9 da nauna district taret semada yauki ba Kakching district asi sahi kaya gi mamangda gi tanaduna lakpada natana district ama oibagi chapchaba maram kayasu lairibani hojik district ama oibagi mahau miyamna phangba horakpada ngairingai da karigum phibam amata Kakching district asi Handokpa sukya Yaroi haina JNJBO gi advisor P Somarendro na phongdokre Public Library and Information Center Kakching da pangthokpa pawngim pham amada mahakna makhata na hai kumjali simaga samapan marfu humdoida Manipur district khara reorganize tawdringai matamdagi Kakching district semnaba matamgi oiba khongjang kaya sangshinduna laki lising maga samapan maudraga marida JNJBO Kakching na mangjil tharga matamnuda president rule leringai da crowded oirba Kakching bazar phawduna chaliba Indo Myanmar Sugnu Rota unauthorized occupant eviction tawduna road divider street lamp footpath amadi side drainage singba sengotuna anoba Kakching ama sengotpa ngamkhibani makha tara lising musapan maudra mapan gi mas kun ga manga da matam adugi Kakching gi MLA KSIS irabo na Manipur assembly da move tawkiba private member resolution ama pass tawduna Thobal district asi bifurcate tawduna Thobal amsung Kakching haina ani thokpiana ki lepalaitan taksinuna lakpana lengak na semkiba committee on reorganization and administrative and police boundary Manipur gi maikaidagi JNJBO su saruk yana bakhanglakpadagi lising ani taramathoi gi September 15 da committee gi chairman da aiba cherol ama bisin mudanatana physical affair tawduna matik chaborul sing sugaina thamlaki makhatana lising ani 13 ki February 10 da su chief minister Manipur da su aiba cherol bisin ki asumna yamgi matinga lunana kanna honaduna kumja lising ani 13 ki December 9 da anobu district taret semda Kakching district su yaroki anobu district ama oirabani na district asigi mathau taba staff quarter galunana post office building na chingbasu sanabagi yaba Ministry of Communication Department of Post Government of India na lising ani 13 ki July 13 da pirakpada natana hojik tamna district headquarter dagi infrastructure singchu sengatpa horli miyam da hena nungaina ba amadi khudong sana ba district amagi lefam thokpa tongan ba department sing award pasing matik chana thambina ba JNJBO Kakching na lepa leitana mari lena ba sing da taksinunu laklingi tanfam asida anobu district taret asigi
रोल बैक तौनबगी डिमांड मरी लेना टाइपरटाइट टोक तौरक्पा असिदा कक्सिंग डिस्ट्रिक्ट यौसिलक्पा असी JNJBO ना सुया याबा ngamloi हिरम असिगा मरी लेना लिसिंग अनि कुनमरी की अक्टोबर मरीदा यूनियन होम मिनिस्टर चीफ मिनिस्टर मणिपुर अमदी चीफ सेक्रेटरी मणिपुर सु अई सेरोल पिसिन खिबा लेरे हौजिक सु मखा तना नवेंबर 15 सेनापति टाइपरटाइट टोक चत मखा चथखिगनी हाइबगी पाव मियामना तारे मसिदा करिगुम्बा हिरम अमतदा कक्सिंग डिस्ट्रिक्ट पुसिनबिगनु हाइना फोंदोकपगा लोनना कक्सिंग डिस्ट्रिक्ट असिदी मल्टी इथनिक ओइबा कांगलुप क्याना खुंदामिनदना नुक्सी चारन लैमिनबा लमदम अमनी अयत अपन थोअनबिगनु कक्सिंग डिस्ट्रिक्ट रेवेन्यू जुरिडिक्शन मनुंगदा कनागुम्बा कांगलुप खरना अतोप डिस्ट्रिक्ट ता साइन बोर्ड नसिंगबा थेचिलिबा असी मखा ताना तौबिगनु सेंसस ऑपरेशन चथरकपदसु अतोप डिस्ट्रिक्ट की मिंग हापचिन सु तौगनु हाइना अपील तौरदुना करिगुम्बा फिबम अमतदा कक्सिंग डिस्ट्रिक्ट असी रोल बैक तौबा यारोय मसिगी ओना तैनाबा थोंग चथरकलदि मफम मतम दियंगगा डिस्ट्रिक्ट असिगी मियामना अकन मखोंजंग चंगसिननबा सेम सादुना लेरे हाइना फोंदोकी।